Dr. Yumnam Lokendro Singh Yumda Da Nongmei Kapsinlamle THOUDOK adu YANINGDABA PHONGDOKTUNA WAKAT MEEPHAM PHAMKHRE ngasi ayuk pung mga rom tarakpada uripokta leiba Dr. Lokendro gi Yumda Da Nongmei Kapsinlamle gi THOUDOK adu thokibani hairi THOUDOK adu bo YANINGDABA PHONGDOKTUNA uripok kumantem laikai kamdebo lairak machinda maira paibisingna WAKAT MEEPHAM PHAMKHRE WAKAT MEEPHAM aduda saruk kya kiba salam ongbi kamala uripok kumantem laikai apunba nupiluki secretary na aikoi gi paumi da phongdorakpada yumlakta Nongmei Kapsinba aduna miyam da aki tuzumba fawi maramaduna karigumba maram lairabasu phaminaduna wari sanaraga gyan taminasi Nongmei Kapsinlamba THOUDOK aduna kari su khangzadaba singi thawai manggadawribani maramaduna phaminaduna wari saraga wakhal taminasi THOUDOK adu kanana thokalambano haibadu athuba matamda miyam khangna sengdoraknaba wafamsu mahakna apil tawrakli Yumnam Lokendro Singh mayumda masak khangdaba kharana Nongmei Kapsinlamle mga tadawan na tarawadi magdayda Nongmei Kapsinlamle yumlakta sumayna Nongmei Kapsinba wog lang sanba sumay taw buje taw bigan mo abi ko aduna kay sukan mo taw daba para lejadaba khangdaba angang bi sanadan lejaba tingdo pandoi ni sidoi ni adu taw bigan mo kanagumba na hindi kaligumba ama layrasu apa layrasu laaga kami naraga wari saraga gyan tanaba adu tabi karagumba kata sibumba si tabirakan lekai di maira lajari kalap yauri na magsi tanaraga kaino tamsi gyan tan wari sarasi aduga ji kapsinlamle baje kubo kaino athuba matamda sentopiro kanano kadino hai nungai na dibra kadino haibado sentopiro